अहानबदा यामना मरुओइबा अपडेट खरा थमजगे अनौबा लेंगाकी सरंगनबा मरक्ता एन बीरेन सरदा दिल्लीदा पाइसनख्रे बीजेपी की नेशनल प्रेसिडेंट मिखल अमसुंग अनौबा लेंगाकी खन्नरबा याई सही असगी फेब्रुवारी 13 लोइगदोरिबा प्रेसिडेंट रूल की मंगोइना मणिपुर अनौबा लेंगाक अमा लाकत्रो हाइबगी मियामना पानरिगे चरक्ता मणिपुर की हानगी चीफ मिनिस्टर नोंथोंबम बीरेन अमसुंग भारतीय जनता पार्टी बीजेपी की स्टेट प्रेसिडेंट अधिकारी मयूम सरदा देवी दिल्ली की दमक्ता ngasi इम्फाल थादोखरे ngasi नुमित युंगबा अदवाइदा दिल्ली की दमक्ता इम्फाल इंटरनेशनल एयरपोर्ट की चटनाबा लाकपदा पाउमीसिंग वहां कया हंगलबसु पाउकुम अमता पिरमदना एन बिरेन अदुमक इम्फाल थादोखी बॉर्डर फेंसिंग द इतत ततना कक्थलंबा थौंग ngarang तसु थोखिबा अदुगी matangda hangwada center na thokpa tawrakani haibu wafam khaktamak satngang oina khumlamlaga makhata na wahangi paukhum piramdana satki kumja 2023 gi May 3 dagi horakpa Manipur thoklakiba irang asina maram oiraga haukiba sahi gi February 9 da chief minister oina leiramba nongthomam biren na pham thadokuna thadumaki taraga humdoi dagi Manipur da president rule chalaiduna lakibani President rule chalaiduna lakpa adu sahi asigi February 13 da sahi amma mapung phagadabani hairiba sahi amma mapung phadringai mangoina na Manipur gi leiriba mihut singna leingak sembiu haiduna governor da kayarak taksin khiba laikhrabani President rule gi matam loisalakpa asiga iroina na Manipur gi law and order gi phibam khar makhai phagalakpa asida no balengak ama thamnaba center ki maikai degi sukhongthang kaya paikhatpa hokrabani Ministry of Home Affairs के मिरेंग मखाद एके मिस्ट्रासु मणिपुर की ओइरिबा फिबम यंगसिंदुना नाकल अनिमक्ता वरी साननबा पीखिबा याथंग मतुंग इन कुकी जो पुरुप की मिहुत सिंह खुलाई पाइदना सु एग्रीमेंट तौनरिबा अमसुंग सीएसओ सिंह हंदक्ता उनदुना मणिपुर अनौबा लेंगाक अमा थमनबगी मतंगदा खन्नकिबा लेख्रे मसिदा सुनतना गुवाहाटी दा हंदक फमकिबा कुकी जो पुरुप की लेरिबा सु जतनरिबा लालहौलोब सिंह मिहुत सिंह अमसुंग कुकी जो काउंसिल की अपुनबा मिफमदा मखोइगी ओइबा डिमांड खरा थमलगा हाइरिबा डिमांड सिंह अदु यारबदी मणिपुर की अनौबा लेंगाक अमा सौगतकनी हाइबा वाफम पावबो फोंदोखिबा लेख्रबनी चैरक असिदा ngasi खंखांगौदना मणिपुर की हानगी चीफ मिनिस्टर नोंथोंगम बीरेन अमसुंग बीजेपी की स्टेट प्रेसिडेंट ए सरदा अनिना दिल्ली दा पाइसिनखिबा असि नुंगदा यामना वहन थोकलाइबा खोंगसत अमा ओइगनी हाइना थाजनरी Churachandpur amadi Kangpokpi the anti-insurgency operation Hatkhre AR amadi Para special force na UKNA gi camp sing thugaikre Churachandpur district ki hanglap amadi Kangpokpi district ki Wainom village ta Para special force amadi Assam rifles ki anti-insurgency operation Hatkhre United Kuki National Army UKNA gi camp sing thugai Kre Hairi Hindustan Times ta pongu pau aman high Para special force commando sing amadi Assam rifles ki apun batim aman ngasi Manipur gi singi district oiriba Churachandpur da asukpa umang singi mafam kharda anti insurgency operation sathaduna India lenga ka suspension of operation sugi khuyak pina ba yaudaba UKNA gi camp sing thugai kre Manipur da mahausa gi phibam hanjilakna ba hotna bada ayat apan pidun irang gi inot hena hapchinna ba UKNA na thabuk paikhat pagi mayokta ngasi ki joint operation adu sathakibani lengak na han batang ki resettlement gi khongthang oina lanjenar ba internally displaced person IDP sing masagi mimda hanjil hanna ba thawrang paikalak pada nongmai kapsin mana sing pathawong sing adu UKNA gi kadar kaya amana senaba gi wafam su leiribani asigumba thawdok kaya si leibadegi ngasi ayukung mapallom taba thibu humba gi thabuk adu sathakibani haina su pau adu da palli amarom the India Today and ina phongba pau amana hai Churachandpur district manung chana leiba henglep ki asuk umang gi mafam kharda militant gi thabuk thoram sing sathabagi pau ama kangnaba intelligence tagi phangbadagi joint operation adu sathakibani counter insurgency operation gi sarukam oina Para special force amadi Assam rifles ki apun bakangbu amana mafam adu da leiriba khulai paiba singi lot pham thidokna ba pandam da operation adu sathakibani matam kaya gi mamang digi ngasi operation sathakiba adu UKNA yauna militant elements singi stronghold ama oiduna laklibani mapung phana thiba humbagi thabuk adu paikhat pangamna ban haiduna asukpu umangi mafam sing adu phawba sangsinna ba security force na chopper sizinaki operation sathakiba umangi mafam sing adu militant singi transit camp natragana lotpham chafam lei haina thajabadagi operation adu sathabani Manipur gi singi district sing da insurgency gi thabuk thorom sing sathaba sing thingnana paikhatpa khongthang gi saruk ama oina ngasi operation adu sathakibani haina su pau adu da palli amarom da Kangpokpi district ke manung chana leiba Wainom village da su Para special force amadi Assam rifles ke apun bakangbu amana ngasi ayuk ki pung taruk ram tabadagi huduna anti national element singi mathak to operation Hatkhre haina pau aman hairi pau asin hai national security amadi public order da yat khai thingai ba pina ba hotna bada chenna bani haiba kulai pai ba khara mafam adu da leire haiba gi thajaba yaba intelligence ki pau phangbadagi Wainom khul da thiba humba gi thabuk adu sathakibani Wainom khul gi akoiba security personnel singna haina singna koisinduna thamlaba matung systematic oiba operation adu sathakibani lonia da kulai pai ba kangbu singi camp thugaina ba amadi illegal oiba nongmai amadi marusing khongatuna misam yam da ki khang pokhan na basing ka hena pandam da area domination tawbaga loina ngasi operation adu sathakibani
Security Force ki maikay sa thagi operation adu na maram oiraga khul adu gi misam yam da khudong thiba amata nang handana ba section thaurang sulokhat ki haina pawasina makatari adu moina mak Surasanpur amadi Kangpokpi district nga sa thagi operation adu da khusu kulai yauna militant sing phagat khiba leibra haibadi hojik phawu gi oina khangba ngamdri haina paw gi source asina makatari adu ga makata ba update asina ing kumja 2018 gi September da mayang Imphal police station kon mafam amada sahina uri nupi mas ama sexual assault sa thagi bagi thau dok amaga mari lena judicial custody de rima lak thadun lako Cda Leire Kuki dayanan haikrujam elis dia sahini fuga nithoi apokpa ibom sa amati sagol sem sana hal sahini fuga mathoi apokpa mangi ngasi RK memsa special justice fast track special court number 1 Manipur na Mara Leire haina lauthokre convict ani asi Indian Penal Court lising sahumga humdraga taruk di rep ki makhada serak panglagani amadi thasi gi kungani thoi da sentence hearing pangthok lagani haina court na lauthuki bani ningsing baya badi victim asi ga pokpina police ta tharak pa complaint amagi matung ina kumja 2021 gi September amada nungthin da mayang Imphal police na kon mafam amada leiba departmental or amada mahaki masa sahi nauri bi masa nupi ama hairiba mioi ani asina sexual assault sa thakibani haina palli loina na victim nupi masa adu da thodok adu gi matang da haidok tana aki akhang sunang halam ki hairi masa nupi na pokpi da haidorak pudi police ta report awdun senaba ani sifara ba matung Imphal West ki mari leina ba court na judicial custody da remand pi duna lakibani case asigi evidence oina trial gi manung da prosecution ki mekai da gi prosecution witness taret documented exhibit traga taret amadi material object nipan court puthoki loina na convict ki mai kai degi defense witness amata puthok pa lekide case asi ki mari leina sa tharam hearing the special PP amadi defense counsel na submit torak pasing court na taki special PP na victim gi statement yauna victim amasung convict takraba mi ani asigi medical legal examination report court submit tawki nakal amoram the prosecution na submit tawriba sing asi chon thai amadi victim asigi date of Barta chay na bakharsul lay haina defense counsel na submit tawki case asigi record documented exhibit material object amadi special PP amasung defense counsel gi submission sing court na tarabo matung da the prosecution gi evidence sing asigi matung na miyo ani asi Mara Leire haina court na lautoki bani makata rakpata convict asi Indian Penal Code 376 D gi makata phadok pina ba tha asigi kungani thoi da sentence hearing sathagadawri hairi lan leirabasu piar leirabasu miyam gi yaifana bathabukti leptana sa thagi gena shanti moirang ese gi MLA local area development fund amadi samagra sikya abhiyan gi makhada semga chagat paloiraba moirang mukta high school gi library trong laubi tera khungsang BGP gi office nauna sem sajenba ngang khalawai sunu sipai amasung tera khungsang bi nauna saba open gym amom amadi tera khungsang bi nauna saba water tank MLA thongam santi na hauna bimat inanga si sanga duna miam da sinakre thoromda saruk yake ba MLA thongam santi na high state asida lan leire basu piar leire basu miam gi yaifana ba thabuk thorom da leptana sa thakigani saukat palamdam am oina ba hona ba da lambi thong phaba maru oi maram aduna moirang esigi manung san balambi sing da leiba port hole sing mention ba haure sem je mafam sing da makhata na sem na hotnari ahana koni kharangai ne batani Pakistan lanmin na Khyber Pakhtunkhwa ga operation sa Hatkhre terrorist tara ga humdoi Hatkhre Pakistan ki tangdu leita drabu province ama oiriba Khyber Pakhtunkhwa da lanmin ahing amada sa thakiba operation terrorist tara ga humdoi Hatkhre hairi Pakistan lanmi gi media wing ama oiriba inter services public relations na pongdorak warol amada thasi ki tara humdoi amasung tara ga mari kilona ba hingda lanmi na Khyber Pakhtunkhwa da sa thakiba tongan ba operation ani da fitna al khawarji gi lanmi tara ga humdoi Hatkhre bani Pakistan lanmi na lebak adugi Kuram district ani subu oina tiba humbagi thabuk chathaki ISPR gi warol amada Pakistan lanmin akna pawum phangduna lebak adugi Banu district tiba humba chathabada Lalhouba nipan hatpangam ki anilak subu operation oina Kuram district lanmin chathaki ba operation da Lalhouba manga amasu hatpangam ki district sing aduda lebak adugi mayok ta lan horiba district sing bu malem gi laimai degi muthatna bagi pandam da Pakistan operation sa thakibani haina IPSR gi warol amada pungdurak lei Pakistan langak na terrorism maru phangna muthatna bagi pandam da lepa leitana sa tharak leba counter terror campaign gi manung sana sayol asimakta ta Balochistan Kalat district ta paktak na tiba humba sa thakiba militant mari so hatpangam ki hairi laibak asigi lanmi na laibak sin bathung na military gi khongthang lokala basu terrorist sing na mihat mi pun tawkiba gi thabuk te leptana sa tharakli handak ta Pak Institute of Peace Studies na pongdorak pa warol amada mamang sahi 2025 ta Pakistan Lalhouba sing na lanmi gi mathak ta Lanadabagi thawung asi sada kuntra ga mari hingat ki mamang gi sahi da yengnaruba ta kumja 2025 ta
lalhouba sathakhiba mihat mipungi thabukising chada kunga mathoi hengatkhi ISPR gi director Ahmad Sharif Chaudhuri na haukiba chayolda pauming na phongdokhibagi warul amada kumja 2025 kakta lalmina akaknaba pau phangbodagi lalhouba singi mathakto operation lising humdraga manga sathaki khaiban pakkontuada operation lising taraga mariga sadruk yankai ga nipan Belustan da lising yankai ga nipan sadret humdraga nipan amasung leibak adugi atopa mafam singdana lising amaga sadret ga kontraga mapan sathaki hairi haukiba sahida leibak asida lalhouba thokan bapamdaba thodoksing lising manga ga sahumga maudraga tareta sathakibada khaibar pakkontuada sada humdraga mathoi oikibaga loinana Belustan da sada kunga mapan oiki Kana amatana PM Netanyahu ga photo naminaba pamdre fidan Israel gi Prime Minister Benjamin Netanyahu United States ki wangmadi hena satpangam libra haina Turkey gi Foreign Minister Hakan Fidan na hanglakibaga loina namhak ngamlabadi Grista lagu haina singna bawafam sing tamkre Hakan Fidan na makatara dun ha Israel gi PM Netanyahu gi military Polisi singna Gaza yauna tongan mafam singda paktak na mihat sa thaba amasung mang takhan ba asina PM Netanyahu bu malem gi leibak singa to na tinnaning dre haina phongdokhibaga loina kanagum myoi amatana mahaka punna photo namina ba pamdre Istanbul da paumi singna phongdokhibada warul amada fidan na malem da leiriba leibak singa Israel ga makata na mari thabda ba pamdre haina su makata na phongdokhi